अहानबदा मरिबा पाउसिंग पिजरे ngarang jiribam thokba laibak tiba thodok amada leikidaba soibam sarat mihat kamari leidana JC sengkre ngasi su sakhang daba singna nongmai kaplak patagi maitei sing safagadaba mafamda chenthoknarakre ngasi phangkhiba NDA gi parliamentary party mifamna Narendra Modi bu anauba lengaki prime minister ohenbada amade NDA gi parliamentary party leader oina khanbada amatu oina yanakre Narendra Modi na ahum suba term ge prime minister oina wasak lorabu matungda leibak ase hena mapangan leiban leibak ama ohenba ngamnagani haina chief minister nongthama pirena phongdokli Pangal tabigi turel da lunglengoi pekpagi thabak shuba bioi singda kuki khulai paiba singna filen romdagi bob yauna nongmai rang kaya kapsinakre amadi ichauna sohan khiba mafam kaya ngasisu ising mapung fana chithabam ngamdana thunjilaga leide thaknaba afabu ising phongdabagi achobo khudong chadaba mayoknade